Ngara numida wairam phongkhiba panam si digi maru oiba paw khara khangasaraka miyamda khudo tamjaki police personnel sing the attack chathakhiba thawong nisha bansel chandena kandem tawrakli drug lalonbada chenaba miyoi sing phanaba tha asigi amagi numidangda Chandel district ki sajik tampaki longja village ta operation chathaba changsilakhiba Manipur police ki kanggu amabu miyoi kharana lana sandoktuna numit adugi numidang pung mapalom tabada longja khulda nupi mayam amadi volunteer singna Manipur police ki kanggu aduda attack chathavaga loinana makhoina tonglopa gari ama ata thonkhiba thawongbu nisha bansel chandelna kamamongda kandem tawrakli nisha bansel Chandel ki secretary RD ringimna thadorakpa seol amada district asida mayai kaba chinjak yonba amadi chaba thingduna district asiki inkhalakliba naha singbu kalhawnabagi pandamda district asigi miyamgi damak nisha bansel asi linkhatuna lamdam asigi wakhal manaba miyoi singi matenga loinana nisha chaba yonbagi thabak singi mayokta khongjang sangshinduna lakli amaramda district asida drug lalonba amadi Sabagi sang hengkalakpadagi Chandel police na drug ki mayokta campaign chatharakli masida police sa athing mapiba amadi police ki operation chathadanaba thabaksing lakhaloidabani hairi handak district asigi sajik tampakta thokiba thawdo adu yama leibak chibani maram asina district asigi inkhalakliba naha singbu nishagi ipaktagi kannaba changsilakpa anti drug operation singda district asida khundariba community khudimangna mateng pibiyu drug ki mayokta changsilakpa operation da athingba yepa piba tarabadi district asigi naha sing nishagi khayaktagi kanba haiba pandam asi phangba ngamloi haina su phongdorakli handa SP Chandena luchingduna changsilakhiba operation aduda saruk yariba personal ayambana local community gi miyoi ngaktani makhoina pukchel sengna drug na pirakliba jaitheng asi muthatnaba thabak tawribani amadi district police na antani nisha bansel Chandel ga khusamnaraga drug ki mayokta operation chatharibani maram asina anti drug operation da apanba piba haibase drug ki business network pu sagatpani hana lawgani haire maram asina matung tarakpada anti drug movement operation singda mong amatada apanba amadi IFPP gano hana su appeal tawrakli makha tarakpa pauda Sahi mangagi angang purubagi wato Commission na Catholic School gi principal amadi oza amaka khotkrai Catholic School Kanchipurda mahai tamliba sahi mangagi angang amabu mawong tadana phutsebagi thawdo amaga mari lenana Manipur Commission for Protection of Child Rights na su moto case ama lokhotkibaga loinana school asigi principal amasung oza nupi ama commission asigi office da laknaba ngarang somon Samanthaduna khangankrai commission asigi member secretary Robert Singha Kreti Mayum IAS na khoyek pidina somon cherol amamam Catholic School gi principal Kori Emmanuel School amasung school asigi oza L Surabala Devi Kawi amada thakhibani somol cherol aduda school asida tamba pikliba mahiroi amabu phukhiba thawdoki matangda commission asina CPCR Act 2025 Section 12 13 ki makhada sumoto case ama lokhatuna thiganabagi makhoi masa commission asida lakpa darakar oi haina khangali maram asina school asigi principal amasung oza N Surabala masa tha asigi mapal gi nungtilpung ama tabada sungso chojuna Directorate of Social Welfare building gi ahumsuba floor da leiba commission asigi office laktuna thawdo asigi matangda isagi warol Commission ki mamangda thamnaba khangalli karigum hariba numit asida maram pidina laktaba tarabadi CPCR Act 2025 section 13 ki makhada commission da lairiba civil court ki power makhada warrant issue tawragani haina su khangalli ningsingba yabadi Kanchipur da leiba Catholic School da masagi chahi manga khakta ngariba pre-primary mahiroi amabu ozana mawong tadana phobagi video ama viral oirakpadagi commission asina thawong asi angangsinggi rights mental physical well being amasung dignity violate tawbani haina phongdokpaga loinana masigi matangda thiganaba su moto case ama lokhalagani haina
Commission asigi chairman na September 13 da order ama thoktuna khanganba laikhrabani. Makha tarakpa pauda Imphal Dimapur lambida police na ngak selaga ngasidagi miyam chatpa hohankhrai aki tujingba yauduna kuki sing airport da laknaba haurai miyamna pamnaramba thajaba thamludabadu thabo oina principal lu government na onthoktuna meitei sing Senapati phawba chatlanba aduga kuki singna Imphal airport phawba laktuna flight tonglaga chatpa haibadi changthok changsingi thabak ngasidagi haukhrai ahanbagi thorang asida Manipur police ki IG amana luchingba police amasung central forcing punsinaraga mangjangna makhoida chatnanabagi pau pirapa kangu adubu pudaga chatlanbani thorang asinga sidagi hawbani ayetpa apanba amate yauduna haujikti kuki sing Imphal airport phawba chatpada Manipur police na ngak selaga asoi angam thoandana yohanba ngamle matau asumna meitei amasung atei furup chingna Imphal Dimapur lambi asida chatpada ningjing mangjinna balairagasu police ta hana pau piraga ningthina ngak sembagi thabok lokhalaga chalhali hauji phawbagi oina athingba amata piropagi pau leite khongjat adubo aso angam thoktonaba yengsiliba police officer amana hai hanadagi haungnasu kanagombana lambi asida chatke haragadi police na makhoibo pick up tawraga safagadaba mafam phawba thimbagi thabok tawraga lai ngasigi sina ahanbani haina lawba yade mahangna makhata na hai kanagumbana makhoigi gari da chachagi hairagasu law and order gi phibam kupna yengsilaga soingam loidaba phibam ama lairagadi escort marakta adum chalhanaba thorang laigani haujimaki oinadi kanagumba amana maningtamna security force ing yauduna lambi asida hektamak chalhanba haibadumadi oithokpa yakiroi madu yahanana balenga ki makedigi yamna kanna honari athuba matamda yaraklagani haibagi thajaba lei changthok changsingi e pausing asi yamna sensitive oiba issue oibana pause singna yariba makhai phongdana ba honabigadabani privacy natraga exclusive news dagi miyam aso engam yohondana changthok changsing tawba yahanbaduna hena maru oi tawbadati haujimaki oinadi pung kayada Imphal dagi Senapati da chakadagi amasung Senapati dagi pung kayada Imphal da lakadagi haibasu haidu haiba yadri masigisu mathakta nongmada kayarak chakadagi haibasu phongdoktri tawbadati makhoigi changthok changsingi thaboksing asida security force ki sesin tharang lokhotpagi tangai fadaba haibadu leibana manakna police station singnegi e pau hana lawbiyu madugi tungda makhoibu safagadaba phibam ama ohennaba police na honaraga chalhangani makha tarakpa pauda angmaina luchingba NSN kena memarga ceasefire tongnaba thorang tawri Major General Retired angmaina luchingba NSN ke Myanmar government ga ceasefire tongnaba thorang lakholi thorang asigi manungchana Myanmar gi Naga taba mafam punamak ingtapa phibam lehanbaga loinana semgat sagapagi thorang kaya lokhatnabagi panamda ceasefire agreement gi khongthang asi lokhalakpani hairi Naga Civil Society Organization amadi border area da khundariba Naga miyamna appeal toropagi matung inna India gi Naga taba mafam punamaktasu ingtapa phibam lehanaba NSN kena firep lauri hairi Major General Richard angmaina luchingba NSN ke India government ga ceasefire agreement khoyekpinaduna Naga taba mafam khudimakta ingtapa phibam lehanabagi apamba phongdokhi harang asigi ahamba khongthang oina lupasina Myanmar government ga ceasefire agreement khoyekpinakhibani makha tarapa pauda lamakna duna chatlamba kuki ani police ne imung manungda sinakhrai Imphal East District ki Yangampupi Bazada lamakna duna ngausatna raga lairamba kuki macha ani security force ne imung manungi miyoisingda tekta kaidana sinakhrai hairi Langjol village dagi laming lungchai nipu manga amade Sangrang village dagi chesam chahi nipu manga makhoi ani asi ngasi Yangampupi Bazada ngausatna duna lairambadagi security force singna tekta kaidana makhoi masa masagi imung manungi miyoisingda sinakhibani haina Manipur Police Control Room dagi thadorakpa cheol amana khangalakli makha tarakpa pauda Gari chenkhi passenger di tongkhi de National Highway 2 gi saruk ama oiriba Imphal dagi Senapati phawbagi marakta changyengi oina state police amasung Central Armed Police Force kangu singna ngak selaga furup anigi miyam
ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯕꯁ ꯁꯔꯚꯤꯁ ꯉꯁꯤ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯍꯥꯏ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯤꯌꯥꯝ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯆꯌꯦꯡꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯣꯡꯈꯤꯗꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:35 ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗꯒꯤ ꯄꯨꯟꯅ ꯒꯥꯔꯤ 9, ꯄꯨꯂꯤꯁ ꯑꯃꯗꯤ BSFꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯛꯄ ꯀꯝꯕꯣꯏ ꯀꯪꯂꯥꯇꯣꯝꯕꯤ ꯂꯥꯟꯈꯤ ꯑꯃꯗꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯥꯏꯀꯣꯔꯠꯇꯒꯤ ꯃꯤ ꯑꯃ ꯐꯨꯔꯝꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥꯅ ꯃꯈꯥꯟ ꯑꯃꯁꯨꯡ ꯈꯦꯟꯖꯥꯡꯒꯤ ꯃꯔꯛꯇ ꯐꯨꯔꯝꯕꯅꯤ ꯍꯥꯏꯔꯕꯁꯨ ꯀꯣꯇꯨꯅꯗꯤ ꯈꯨꯔꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯦ꯫